ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯡ ኩንꯊ꯭ꯔꯥ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯌꯥꯏ ꯑꯣꯏꯔꯞ ꯀꯟꯅ ꯅꯣꯡ ꯆꯨꯕꯗꯒꯤ ꯍꯧꯔꯒ ꯑꯀꯟꯕ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ, ꯃꯐꯝ ꯈꯔꯗꯗꯤ ꯏꯁꯤꯡ ꯊꯨꯝꯖꯤꯟꯕ ꯑꯃꯗꯤ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯅ ꯐ꯭ꯂꯨꯏꯁ ꯃꯅꯤꯄꯨꯔ ꯇꯤꯝ NIT ꯃꯅꯤꯄꯨꯔꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐ꯭ꯂꯨꯏꯁ ꯃꯅꯤꯄꯨꯔ ꯄ꯭ꯔꯣꯖꯦꯛ ꯇꯤꯝ NIT ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯖꯦꯛ ꯂꯤꯗ ꯗꯣꯛꯇꯔ ꯉꯥꯡꯕꯝ ꯔꯣꯃꯦꯖꯤꯅ TOMTVꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯑꯃꯗꯤ ꯑꯋꯥꯡ ꯊꯪꯕ ꯃꯐꯝꯁꯤꯡꯗ ꯃꯣꯟꯁꯨꯟ ꯇ꯭ꯔꯐ ꯀꯟꯈꯠꯂꯛꯄ ꯑꯃꯗꯤ ꯑꯣꯁꯅꯤꯛ ꯀꯟꯚꯦꯛꯇꯤꯚ ꯁꯔꯀꯨꯂꯦꯁꯟ इंटेंसिफाई तौरपदगी स्टेट असिदा मयाई ओइरप कन्ना नोंग चुबदगी हौरगा अगनबा नोंग चुबा याबगी फिबम असि लैरकपने ओइरक्लिबा फिबम असिना मरम ओइरगा स्टेट असिगी नोंग चुबा मदि खा थंगबा सरुकता लैबा मफमसिंग मरु ओइना नोने चुराचांदपुर अमदि चांदेलगी मफमसिंगदा का हेना नोंग चुबदगी इसिंग थुमजिनबा अमदि चिंग निंखाइबगी थौदोक लैरकपा याई हाइनसु महाक्ना मखा ताना चेक्सिनवा थमलक्ले।